Ngasigi Wari asi Rebica Kouba Manipur Rebica mahaki imung manungga loinana Manipur ki khungang macha amada leirami. Mahaki mapabung ki transfer imphal da oibadagi makhoi imphal da leiba laklami. Mahakna imphal da leiba college amada admission laurami. Mahakna leiriba mafam adudagi college adu khara thaplami. Maramaduna mahak nuktigi bus tongduna college karami. Bus stop adusu mahakna leiriba mafam adudagi chatpada minute 10 muk changlami. Mahakna college kabada chatleba lambi aduda Nupi macha amasu hek chatlami. Makhoi ani ayamba matamda bus stop aduda famina duna bus ngaiduna lebinarami. Amadi makhoi ani tabna wari sanaba horaklami. Nupi macha adugi maming Anita kaurami. Nupi macha adugi maming adu Rebica na mamangdasu takibagum taurami. Yamna tan chanana Anita su Rebica na tamliba college aduda tamlammi. Anita gi mai madu Rebica na leiriba mafam adudagi pangthap thaplamde. Numit kharani gi matungda makhoi ani yamna luna tinaba horaklami. Makhoi ani chahi kayadagi khangnarakpasu malami. Makhoi ani college dagi halakpasu punna halakminarami amadi college kabasu punna chanminarami. Nongma Rebica na Anita da wari sana duna. Anita karigino khangde nangse mamangdasu ukibagum tawi. Nang hanadagisu asida sum leirakpra. Rebica gi wahang adu tabada Anita na mahak angang oiringaida khungang macha amada leirami haiduna hairaklami. Makhoi ani wari sana duna hanagi wari sing adu loina thoklaklami. Makhoi ani na wari sanaraba matungdata makhoi ani angang oiringaida pulap school amada da taminarakpa oirami. Matamadutasu makhoi ani yamna luna tinaba mamanabi oirami. Numida dudi makhoi ani haukiba wari kaya ama sanaduna harauna nokminaduna leirami. Numida dudagi hauna makhoi ani amukasu hena naksinana tinaba horaklami. Adubu numit kharanidagi Anita bus stop aduda laklamde. Ahanbadadi Rebica na mahak masangamdabadagi laktaba oiramgani haiduna khalami. Adubu hapta amamuk henjillaklafau Anita bus stop aduda laktabaduda Rebica gi thamoida khara nungaitaba mapoklami. Nongma college ki suti su oirami amadi Rebica Anita gi mayumda chatuna mahakpu unagi haiduna khalami. Tawebudi Rebica na Anita gi mayumgi address adu chapchabidi khanglamde. Adubu Anita di mafam aduda matam kuirabadagi leirakpanina mahaki mayum thibada adug yamnadi waramde. Rebica na Anita gi mayum yauraba matungda Rebica na Anita gi mamaga mapagada mahaki maramda hairami. Makhoi su mahaki maramda khanglaba matungda yamna haraurami. Rebica na Anita gi mamaga mapagada ima pabung Anita na college karaktibasi kaidawa yaurage haiduna hanglami. Adubu Rebica gi wahai adu tabada Anita gi mamaga mapagana mahakpu yamna ngakna yengduna leirami. Rebica na makhoi na mangonda asumuna yenglagibasi karigino aina moida aduk yamna angakpa wahangdi hangkhidedana haiduna khalami. Anita gi mamana Anita di tha ama mamangda makhoi pumnamakpu thadoktuna isorgi khuyada chatkhare haiduna hairakhi. Haibadi Anita tha amagi mamangda sikhre haiduna hairaklami. Wahi adu tabada Rebica di pungangaglami. Wafam asi karamna oithokadoribano Anita di nungtigi aiga college kaminei. Aikhoi ani faminaduna wari kaya amasu sanaminakibani. Wari sanaraba matungda aikhoi ani angang oiringaida school amatada taminakhibani haibadusu khangba ngamkhibani. Amadi mahak aiga khwaidagi luna tinajakhiba aigi Imanabi Anita ni haibadusu khangba ngamkhibani haiduna hairaklami. Rebica ge wahi adu tabada Anita ge mamana Anita do cancer ki patient ama oirami. Aikhoina mahakpu kannaba yamna kanna honakibani. Adubu kanba ngamkhide. Wahi adu tabada Rebica pungangaklami amadi thajapa ngamlamde. Amadi chap leptuna Anita gi mamaga mapagada munna yengduna leptuna leirami. Rebica gi mataw adu ubada makhoina Rebica bu Anita gi photo gi manakta putuna chalami. Photo aduda akangba leipareng amasu yanduna leirami. Rebica na wafam asi thajaba ngamlamde. Adubu asengba adusu mahaki mamangda leirami. Anita gi asengba wari adu tarba matungda Rebica mayumda mathwai adu yamna nungaitana halaklami. Rebica gi mataw adu ubada mahaki mama yamna pakhalami amadi chakhumdagi ising glass ama puraktuna pirami. Amadi asumna hanglaklami. Kaidaurage chabo nathwai do inung nungaitaba male kanana kari hairaklage chada.
Rebica na numit kharanigi mamangdagi mangonda thoglakhiba thokdoksing adu loina tamlami. Mahakna anitaga karamna fangnaki, makhoi ani karamna khangnakhibano, makhoi ani na wari sanaraba matungda makhoi ani school amadada taminarakibani, amadi yamna luna tinaramba mamanabini habidusu karamna khanglakhibano, aduga ngasi ikhang khangautana anita taibangpana sibu thadoktuna chatkre habadu karamna khanglakhibano habadu mamada loina tamlami. Rebica gi mamasu anita gi wari adu tabada yamna nungairamde. Numid adugi ahing adu Rebica tumba yaramde. Mahakna anita taibangpana sibu thadoktuna chatkre habasi achumbani. Adubu anitaga mahaka punna college ka minarami amadi wari su sanarami habasisu asengbani haiduna khanduna lerami. Wakhaladu khana khana Rebica mamedadu tapna usilaklami. Mamedadu sinduna tumlava fau Rebica na mangonda thokliba thokdogasi karino haiduna khanduna lerami. Ayuki pung ahumuk tarakpa duaida ka adugi thongna adu hangdokpagi makhol ama tarakpadagi Rebica mikap thoglakhi. Rebica na thongna adudagi mapanda yenglubada mapandadi nungsitsu amata silamde. Nungsitsu amata sittana thongna wasi karamna hangdoklaklibano haibadu yenge haiduna Rebica na thongna adugi manakta chatlami. Thongna adugi manakta anita leptuna lerami. Rebica na masipamna magasi mahaki wakal na oiramgani haiduna khalami. Mahakna anita gi maramda khanba henmanbadagi ubo oiramgani haiduna su khalami. Rebica thongna adu thingjilamlaga amuk phabungta kakhatuna tumkhi. Adubu Rebica khangau haugaluktuna phabungta tumina famlami. Mahakna anita phabung adugi nakanda mahaki manakta famduna leiba urami. Anita bu buda Rebica masa pumbagi tu adu chapyunglami amadi thajaba ngamlamde. Mahak phabung aduda famduna anita bu munna yengduna lerami. Rebica mahakna hujik tawgadawriba si karino haibadu khanfam ama khanglamde. Rebica na anita bu yamna ngakna yengduna leiba adu ubada anita na nokfet tawraga. Nangna ngasi urakiba amadi tarakiba sing adu asengba ngaktani. Aina khanjaba thabak ama lei. Thabak adu mapung phana loisilamgi haiduna su khalli. Thabak adu mapung phadri fau aigi thawai asi lan mangamdaduna mafam asida koipai paiduna leiba tare. Nang aigi thabak asi mapung phanbada mateng pangbiroidro haiduna hanglaklami. Anita gi wahai adu tabada Rebica panghangaklami amadi khanfam ama khanglamde. Ngaiha khantaraba matungda Rebica na karigino aina mahaki mateng pangloidoribagi maramse. Mahak aigi angang oiringaidagi tinajarakpa Imanabini yamna luna tinajarakpa Imanabi haiduna khalami amadi. Hoi fare kari matengno aina nangi pangu hairisibo haiduna hanglami. Rebica na mado haibaga anita gi thawai adu mahaki hakchang manungda changkhi. Mathangi numit nongalaba matungda Rebica nungtigi college chatpa adugumna loisinduna college chatpa mayumdagi thoklaklami. Adubu numit adudi Rebica gi hakchang manungda yauriba anita gi thawai aduna mahakpu college chatpagi mahutta mafam amada puduna chatlami. Mafam adu yamna chiklami. Mafam aduda mathon ani lonba yamna mallaba yumjau amasu leirami. Ahanbadadi yumjau adugi manungda mi amata leitaba malami. Adubu mahakna yumjau adugi thongjau adu hek hangdoklubada yumjau adugi manungda mi kaya ama leiba urami. Yum adugi manungda leiramliba mising adu wasu amata nganglamde amadi yamnasu wana urami. Mi mayam adugi maithong aduda kariguma nungaitaba mami amasu taba urami. Amadi masa pumba adusu taifet tarami. Mising adugi mamida adusu wamankibadagi manungda changkibagumsu tawrami. Rebica na yumasigi manungda asuk yamkraba mi mayam ama leina asuk yamna chiklamliba sina karigino haiduna khantuna leiringaida yum adugi first floor dagi yamna kibagi saktam oiraba nupa ama kumtharaklami. Nupa adu masasu yamna farami. Masa phaba adugi mathakta nupa adugi masam adusu yamna sanglami. Sanglaba samaduna nupa adugi chingumlaba masa adu loina kupsilami. Nupa adugi thadoklaba masam amadi ngasanganglaba mamidaduna nupa adu amuka suhena kibagi masaga maoirami. Nupa adu hingchaba mamalami. Nupa adu phataba mahihiba maiba moirami. Rebica na mafam adugi maramda fajana khangba ngamdringaida anita gi thawai aduna mahaki hakchang adu mapung phana lausinkhi. Maiba adu Rebica bu munna yenglaga makhada kumtharaklami. Yum adugi manungda leiramliba mi pumnamak maiba adu bu bada yum adugi nakan amada pulab leblami. Maiba aduna Rebica bu bada yamna kanna lauraklami. Nangna mafam asida lakliba si karigino.
ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏꯗ꯭ꯔꯥ? ꯃꯥꯏꯕ ꯑꯗꯨꯅ ꯔꯦꯕꯤꯀꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯅꯤꯇꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯈꯪꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯇꯥꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯤꯔꯝꯗꯦ ꯑꯃꯗꯤ ꯃꯥꯏꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯪꯅ ꯍꯤꯡꯂꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯑꯅꯤꯇꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯦꯕꯤꯀꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯍꯤꯡꯕ ꯑꯃꯠꯇ ꯅꯠꯇꯦ, ꯃꯤꯁꯤꯡ ꯑꯗꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟꯕ ꯉꯝꯗꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯅꯤꯇꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯑꯗꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯇꯥꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯔꯦꯕꯤꯀꯥ ꯇꯝꯅ ꯀꯥꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯩ ꯑꯃ ꯁꯣꯜꯂꯒ ꯔꯦꯕꯤꯀꯥ ꯇꯝꯅ ꯀꯥꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯩ ꯑꯗꯨ ꯀꯥꯝꯁꯤꯜꯂꯛꯄꯗ ꯔꯦꯕꯤꯀꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯅꯤꯇꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯞ ꯂꯦꯞꯂꯝꯃꯤ ꯑꯃꯗꯤ ꯃꯥꯏꯕ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯤꯟꯅ ꯄꯪꯊꯤꯟꯇ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯁꯨ ꯑꯔꯥꯏꯕ ꯃꯥꯏꯕ ꯅꯠꯂꯝꯗꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯔꯦꯕꯤꯀꯥꯒꯤ ꯃꯁꯝ ꯑꯗꯨ ꯀꯟꯅ パイꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯥꯡ ꯃꯆꯥ ꯑꯃ ꯈꯨꯟꯗꯨꯅ ꯃꯥꯏꯕ ꯑꯗꯨ ꯇꯝꯅ ꯂꯪꯉꯛꯈꯤ ꯑꯃꯗꯤ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯌꯨꯡꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯈꯨꯄꯥꯏ ꯑꯗꯨ ꯈꯔ ꯀꯣꯝꯊꯔꯛꯄꯗꯨꯗ ꯃꯍꯥꯛ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤ ꯑꯃꯗꯤ ꯃꯥꯂꯪꯗ ꯄꯥꯏꯈꯠꯈꯤꯗꯨꯅ ꯃꯍꯥꯛꯅ ꯂꯩꯖꯕ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯀꯥꯎꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯦꯕꯤꯀꯥꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯑꯅꯤꯇꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯂꯞ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯔꯦꯕꯤꯀꯥ ꯌꯨꯝ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯨꯝ ꯄꯥꯟꯕ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯕꯣꯇꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯔꯪꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯔꯦꯕꯤꯀꯥꯅ ꯕꯣꯇꯜ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯕꯣꯇꯜ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒ ꯕꯣꯇꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯑꯔꯪꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯑꯔꯪꯕ ꯄꯣꯠ ꯑꯗꯨꯅ ꯕꯣꯇꯜ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯃꯝꯇ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯔꯪꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯍꯧꯖꯤꯛ ꯔꯦꯕꯤꯀꯥꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯑꯅꯤꯇꯥꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯃꯥꯏꯕ ꯑꯗꯨꯈꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯔꯦꯕꯤꯀꯥꯅ ꯈꯨꯗꯛꯇ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯈꯨꯡꯒꯠꯂꯝꯃꯤ ꯑꯃꯗꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯤꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨ ꯈꯨꯗꯛꯇ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯁꯤꯈꯤꯕꯒ ꯑꯅꯤꯇꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯔꯦꯕꯤꯀꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯃꯗꯤ ꯔꯦꯕꯤꯀꯥꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯔꯦꯕꯤꯀꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯔꯦꯕꯤꯀꯥ ꯃꯈꯥꯗ ꯐꯝꯊꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯇꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯔꯦꯕꯤꯀꯥꯅ ꯃꯍꯥꯛꯅ ꯇꯧꯕꯤꯈꯤꯕꯒꯤ ꯂꯃꯟ ꯁꯨꯡꯀꯥꯎ ꯀꯥꯎꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯑꯩꯁꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯔꯦꯕꯤꯀꯥ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯕꯣꯇꯜ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯖꯕ ꯈꯔꯈꯛꯀꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯝꯕꯅꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯋꯥꯏ ꯑꯃꯗꯤ ꯑꯩꯒ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜꯗ ꯐꯪꯅꯈꯤꯕꯅꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯃꯥꯏꯕ ꯑꯗꯨꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯋꯥꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯩꯅ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯑꯁꯤ ꯁꯨꯡꯀꯥꯎ ꯀꯥꯎꯖꯔꯣꯏ꯫ ꯅꯪ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯑꯅꯤꯇꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯔꯦꯕꯤꯀꯥ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯗꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯒꯣꯛꯐꯝ ꯂꯣꯌꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫